Ahanbada maroiba pau pijari. Ngarang numidang fangkiba State Cabinet na Laisham Kaman Babu mangkibagi case asi CBI da sinanaba wareb laukre. Inner line permit ILP system chatna kanglon sing thugaiduna lairamba mapal lamgi sinmi mari ngarang police na fare hairi. South Korea gi Mount International Airport ta ngasi ayuk passenger puba Boeing kaibada plane aduda tonglakpa miyoi chamaga humfutara manga sikre. Yangang pokpi gi akoi Laiba Tsingi Khul Singda Security Force ke apunba khutpuna Pakistan operation sathakre. Moirangbu Revenue District Oinaba Amadi Ing lising amaga samapan humpuda lairamba jiri boundary boundary kaiduna thamnaba WMC na lengakta appeal tauri. Amadi total shutdown loisin kre Thobal district ta lairiba government office sing so lonsin naba wareb lau kre. Kurumjari Mami TV ki Manipuri pau bijing tabi riba singbu Sophia HIJAM na taram na okjari pau sandok na pizari. Mamang thagi kun manga da leima khongda leiba 57 Mountain Division gi Army Headquarter da thabak subasat khivadagi hojik phawu thiba khangdana leiriba Assam Kasar District tagi Laisham Kaman Babu Singh case asi Central Investigation Bureau CBI da sinana bangarang numidang fangkiba State Cabinet meeting na wareb laukre hairi. Ngarang numidang pung taruk tabadagi Chief Minister Secretariat ta leiba Cabinet Hall da Chief Minister Nongthombam Biren Singh na Sir Rauduna Cabinet Minister Singh na saruk yaduna pangthokkiba Cabinet mifam aduda tongan ba listed amasung unlisted agenda sing khanganduna agenda ayamba approve tawkre hairi. Thazaba yaba pau amagi matung inna mamang thagi kun manga leima khongda leiba 57 Mountain Division gi Army Headquarter da thabak subasat kivadagi hojik phawa thiba khangdana leiriba Assam Kasar District tagi Laisam Kaman Babu Singh hojikna Imphal West ki Khurkhul da leiba asigi mari makhong hojik phawa khangba ngamdana leiribani. Mahaki mari makhong khangnabagi damak Army personnel sing and lising ani thadokpaga loinana helicopter sing drone sing amadi tracker dog phawa sizinaduna thiba humbagi thabak sing chathaduna lakhibani. Marak asida ngarang numidang fangkiba State Cabinet na Kamal Babu gi case asi CBI da investigation tawhannaba wareb laukibani. Ngarang fangkiba Cabinet mifam na laukiba wareb sing manungda Mantri Pukhida leiba IIT Manipur gi Boys Hostel gi lam acre 0.32 chawba lamgi saruk ama anobam Manipur Police Headquarter da piba relief camp singda sangpham lauduna leirakliba singi manungdagi leikhidaba yaurakpada aroiba mathong mangam pangthoknaba loop lising kuntra gi senpham piba Manipur Vehicle Scrapping Policy lising ani kunmari semba Higher Education Loisan gi makhada lengaki Assistant Professor Samaga Kuntra Mathoi Contractual Engagement oina leiriba sing Service Extension Viability Gap Funding BGP Scheme for Flight Operated by Alliance Air Amadi Moreda MTS Bus Terminus Thamba Agenda Sing Yauri
Inner Line Permit ILP System chana kanglon sing thugaiduna leiramba mapal lamgi sinmi mari ngarang police na fare hairi faraba mioi sing adudi Afsar Ali chahi kunithoi apokpa MD Safiq Alam MD Sanfaraz chahi kun apokpa MD Jagir MD Rahamtullah chahi kulhumdoi apokpa MD Nakimudil amadi Sahabas Alam chahi kul apokpa Muteza Alam kawi Makoi Thawal District ki Yaripok Bisnu Naha Water Reservoir Shaba da thabak subani hairi Makoi matam loiraba ILP card paiduna matam sangna laisilamba thengnakhibani Yaripok Police Station ki kangbu amana mioi sing adu mafam adudagi faraba matungda Thawal Executive Magistrate ki mamangda puthokhi ILP system gi chana kanglon sing gi makhada makoi gi mathakta an gi oiba thabak lokhalagani hairi Makoibu masagi yumda thindok khinaba thabak paikhale makhatana ILP system ningthina chananaba honabada employee sing thikadar sing amadi miyamna lengakta ningthina mateng pangbiyu haina Chief Minister N Birena fil tawrakle South Korea gi Mount International Airport ta ngasi ayuk passenger puba Boeing kaibada plane aduda tonglakpa mioi chamaga humputara manga sikre South Korea gi Mount International Airport ta ngasi ayuk passenger puba Boeing 737 8AS landing toba matamda kaikre plane aduda tonglakpa crew members sing taruk yauna mioi chamaga humputara manga sikre hairi South Korea gi news agency Yonhap na phongdorakpada ngasi ayok pung mapalom tarakpada passenger chamaga marphu mathoi puduna Thailand dagi pairakpa plane asina South Korea gi South Jeolla province ta leiba Mon airport ta landing tongnaba runway da hek tarakpaga uchek singa thengainabada plane adu runway da kaikivani amadi thodok aduda plane da tonglakpa crew member taruk loinana passenger chamaga humputara manga mafam aduda sikhi hairi South Korea gi khwaidagi sauba flight ki fare hantana piduna lisingani manga dagi hauduna chalairiba Jeju Air ngasi kaikhiba asina ahanba thodokni hariba plane asi Jeju Air na ahongba mamalda lisingani taratareta Europe ki Real Air dagi leibani hairi Jeju Air na ngasi plane kaikhibagi thodok aduda leikidraba sing adugi condolence pangthokre hairi Plane kaikhiba mafam aduda rescue team singna rescue operation chathari hairi Imphal East ki district ki Thamnapokpi amasung Sanasavi Khul Singh da haukiba irai numitagi lepalaitana kuki Milton Singh na maitai Khul Singh asida bom yauna nongmai kya kapsinduna attack sathabada paumi ama Manipur Police Commando gi personnel amadi ahal oirabi khunja nupi ama asok apan nanghan khraba matung ngarang Manipur Police Army CRPF amasung BSF ki apun batim amana yangang pokpi gi akoibada lairiba singi Khul Singh da Paktak na search operation chathaduna maitai khulomda attack tawbada chenaba sing fana bahona kre hairi Security gi apun batim asina hairiba yangang pokpi gi akoibada lairiba singi Khul Singh asida khulai paiba miscreant sing asi loina tanthok triba fawba hairiba search operation asi chathakigani hairi Ngarang athengba fawba chathakiba security force singi search operation aduda security force singna saibol khul yausilakpada tribal khunja nupi singna thatuna thambadagi mafam adudagi security force sing adu handoraki hairi nakal amaromda security force na kuki singna namna taba Chorchapurgi volume khulda chathakiba search operation amada masing yamlaba kusu khulai sing phagatpa ngamkhre hairi Fagalava khulai sing adudi magazine yauba insas rifle ama magazine ga loina na konana country made 9mm pistol ama magazine ga konana single barrel rifle amani hairi Fagalava khulai sing Singhar police station da legal procedure gidamakta khusina khre hairi amadi Technopole district police amadi 3AR gi apunba combined team na Technopole district police ki manung channa laiba Saibom village area da thiba humbagi thabak sathabada yamlaba khusu khulai kaya fagatpa ngamkhre fagalaba khulai sing adudi magazine ani ga loina na .303 rifle ani 12 bore single barrel gal country made ama
Pompi gun country mat ama IED 7 36 hand grenade mari Chinese hand grenade ama Pompi ammunition mga detonator tara electric detonator kuntra 7.62 mm gi kapayari ba maru kuntra ni toy 5.56 mm gi kapayari ba maru kun 12 bor gi kapayari ba maru mga 5.56 into 20 mm gi kapayari ba maru mari mine detonator ahum Motorola radio set amaga loinana sajan mga ni hari makha taba ligen action gi damak Technopol district police ta register tawkre hari Moirangbu mapung phaba revenue district oinaba amadi Jiribamgi district boundary asibu Listing amaga samapan marfugi mamangda lairamba status ta ngak senduna amuk hanna reorganize tawbinaba Manipur gi sarkada World Maitai Council WMC gi maikaidagi appeal tawragli Wafam asi ngasi Jiribamgi Babuparada leiba Jiri News Network ki conference hall da pangthok kiba paumi singa unaba amada WMC CEC gi Vice Chairman CH Nabakuma Singh na haikibani Mahakna makata na haikibada ngasi mayam pumnamaki maphamda press ki kuthangda WMC Manipur Unit ki President Yungkhaibam Syam Kumar Vice Chairman Hemam Boyagi lamjing makhada tha asigi December gi tang kunma thoida Moirang da fangkiba 5 plenary session da saruk yabiriba CSO mayamgi wakhalonda yumpham oiraga Moiranggi declaration adumak press ki kuthangda leibak mayamda thamjari madudi 5 plenary session adugi mapung oiba theme di hayengi damak malemda leiriba maitegi apunba fireb haiba mifam aduda saruk yavi kiba miyamna Manipur Sarkar amadi Bharat Sarkar da thamjari ba wafam singdi hauzik faubada tha kun mapung pharaklaba tamthiraba mihat mipul misi mina kaya thokraba faubada Bharat Sarkar na irang asi ingtha hannaba thoksil puthokpiyu Kulai paiba kuki furupna Bharat Lanmina namtharibra natragana political dialogue tawduna tangdu laitaba purakhanbiyu Illegal kuki kulai paiba singa Government of India ga yanakiba suspension of operation asibu abrogate tawbiyu makhatana tamthiba mihat mipum thoktanaba section tharang lokhatpiyu Masagi mayum makai leijadraba awa ana taraba internally displaced persons singbu makoi gi masagi lamda khunda leitaba ngamnaba security gi Section Thorang Lokhatpiu Manipur gi ngamkhai maraibak maramdam ngakliba khun ngakpa singbu sarkana khomjan biduna state amasung international boundary ngakpa ngamnaba maitai regiment ama sembiu amadi ching amasung tamgi khenaba lakliba asi lehandana bagidamakta MRL Act reform tawbiu Manipur gi lalol itikilamda indigenous farm kaya ngak senabagi indigenous business act sembiu Manipur gi State Population Commission linkhatpiu National Register of Citizens NRC 1951 da base tawraga thabak mapung phana paikhatpiu NRC mapung phadringai delimitation tawbiganu mitop miyan sa kaya Manipur gi indigenous population da yahondanaba honabiu STDCM na changsilliba ST demand tanbagi thoksil asida WMC na mapung phana support tawjari amadi Maitegi khubam kaya asi ngakpi senbiba amadi yokhatpada mateng pangbiu haiduna appeal tawjari haina paumi singda phongdorki ngasigi paumi singa unaba aduda CH Nabakuma Singha Vice Chairman WMC Konjengbam Ratan Secretary Administration CEC WMC Mutum Gunadhan Secretary Information and Publicity Kaisam Ronan Vice President Delhi Unit Huiram Ongbi Neba Devi Vice President Women Front Chalam Ongbi Romi Devi General Secretary Women Front Amadi Mutum Ranjit General Secretary Lakhipur Co District Committee Nasingba Singsu Sarugyaki Manipur gi MLR Act 1960 gi janna kangon matungina Manipur da sing amasung tamgi khenaba kaya lakhiba simak lehendanaba MLR Act reform tawbiu mathangda Manipur gi lalol itikki lamda Indigenous Business Farm kaya ngak senaba Indigenous Business Act sembiu mathangda Manipur gi State Population Commission linkhatpiu National Register of Citizen NRC 1951 da base year oiraga thabak paikhatpiu
NRC mapung phadringida mapung phana pangtoktringida delimitation tawbiganu mitop miran cha kaya Manipur gi indigenous population da yauhandanaba honabiu mathangda STDCM na sangsilliba maitaibu ST demand tawbiriba thausil asida WMC na mapung phana support tawjari mathangda protection of Maitai ancient worship places kudamoina Thangjing Khubamlen Kaubru Khubamlen Wangbren Ingau Rock Kondong Lairembi asina chingba Maitai gi khubam kayasi mangan tang rba kayase amuhanna ngakpi senbiduna jokhatpada mateng pangbiu haina appeal tawri mathangda Moirang bu mapung phaba revenue district oinaba amadi Jiribamgi district boundary asibu 1960 gi mamangda lairamba status ngak senama senduna amukhanna reorganize tawbiba aduga Moirang se mapung phaba district ama ohenaba ikoi Bharat Assam Manipur Sarkar da ikoi WMC ki maike degi appeal tawjari Joint Action Committee Against the Killing and Arrest of 6 Innocent Village Volunteers na kaukiba pung kunmarigi total shutdown loisinkhre adum oinamak ngasigi laingakna JAC na tanjariba demand bu karisulumna lobidaba amadi demand asigi waroisin amata puraknaba honabidaba asibu pendaba wafam kaya JAC ki maikaidagi phongdoragli JAC ki chairman KS Inausana total shutdown asibu saugatpi khiba Laibak Miyambu apenba phongdok pagaloina phongdorakhibada laingakna JAC na taliba demand sing tabidrabana JAC na makhatana hayeng December 18 dagi Thobal district manung da lairiba laingaki office sing thong lonsin bagi khongjang sangsilagani masida laibak miyamna mateng adumak pangbiu ngasigi miyam ki khongjang da soikiba lankhiba henjinkiba pumnamak laibak miyamna waro biganu amaromda Miyam ki damak amadi iramdam asibu kanjana bahonariba kuringakpa singbu kanjana bahonariba khongjang asida khongjang asigi asoiba thiraga JAC bu lana uhanaba honabiriba amadi khongjang asibu lana uhanaba honabiriba miyamna sakhanglaba organization loop amana AT gi Robinna Facebook ta pirakpa page ama phongdok pirakliba asi matungda tawbiganu haina su phongdorakli Salungtonggi yamna laibakchiba thodok amada laikindraba laisam prem sahi taraga taruk from Thawal Kuno loina kulngak ko thoksakiba makoi taruk fajinduna thamliba sigi mayokda semkiba jesina Manipur pumbagi kaukiba general strike shutdown ngarang tang kun taret ki numidang mayong pung taruk tagina nasi tang kungani pan numidang mayong pung taruk bawa kaukiba dungun shutdown nasi mapung phana pangtuk chakre asigi asungna shutdown asida Manipur ki laibiriba CSO sing mera paibi mai sing club sing loina na satragi samstan sing pai punamakna mapung phana sagat pikiba asigi namta JAC mai pedagi hanana thalakpa mungdu sari loina na asigi asungna shutdown tawjaraba phawa state sarkar gi mai pedagi positive response amata pibirektaba asi koi sarkar bu yamna warojai loina na makhataba khongjang oina hayeng December ki tang kunga mapandagi Thawan district la iba sarkar gi loisan punamak solution bagi thabak sathajaragani loina na asigi asigumba koi total shutdown manu asida Manipur gi mafam kharada man tawri bisnaw sing amasung gari thobir ni bisnaw sing marakta dingai singana daba khara thokiba du yamna laibak tibani adugumlaba laibak tiba thodo aduda koi ramai tengol gi sirnaw robin mangangna koi nattaba koi tabada ngaitaba waitra haibithibadu koi se sigi maikidagi ngaitaba pungdokchari asigumba lepaki demukta katopiraba arambai tengol gi lusingba robin mangangna tokpikhiba adugumlaba warong adu ekoina kharjitang khantharga nganghanjani haibo khumsiga kanlei इतिहास की तांका कयादा लेबाकी लुरब तानफम सिंगदा मणिपुर रुपी सिंगना लौखिबा थौदांग कया सिंगी
Lakta Nisaban Singna ing kumza lising amaga samapan marifurgi December kunma panda Mairapai bi hagdokiba numit ngasi chahi nimpumari mapung pharak pagaloina na Mairapai bi hagdopagi numit pangthokre. Ngasi Zem Holda All Manipur Women's Social Reformation and Development Samas Nupi Samas na Sinduna pangthokkiba thoram aduda atoiba mithunglen oina Nupi Samas ki President Thoksam Ramani Leima, All Manipur Kanba Imalub, Amkilgi President Laurembam Nganbi Leima, Tami Singmi Apunba Nupi Luki President Yambem Momo Leima, Khwairambal Nupi Kaiten, Samgat Luki President RK Radhesana Devi, YK Diren President UCM, Nongthombam Rupachandra President UPF Amadi, Tongbram Angbi Ibemsa Devi President Isel Nasaruk Yaduna Pangtokhi. Thauram aduga mari lainana Nupi Samas ki President Thoksam Ramani Leimana phongdorakpada Mairapai bi haibasi Manipur kanbagi damakta tholakhibani adubu haujikti magi oiba wakhalonda chanakhiduna tokhai tanarakpadagi phibam amada lakpa asi laibak thibani magi apamba lambida chanarakpa asina maram oiraga Manipur manghange khalibra Haujik iramdam asigi phibam asi asuki matik lusillaklei nupa nupi khaidana amata oina aikoi punsinaduna Manipur kanaba honaba matam oire loinana lairiba politicians sing civil society organizations sing nasu magi oiba wakhalonda tokhai tana thabak tawbagi thabak asi lepiro haujik apunba ama sagapa matam adu oire haibasi khangminasi haina phongdokhi aikoi ye mayam kanana ba laibaki damakta thorokwa Nupi sama tadi on Manipur me choteri pometen di on sama se hojik lai ri base mayam na tawri ba wari ba tawri puna ba se loina khangi adu ba hogi matamda choi ba langi ba to ai si chapal wala de holo puni loina khangi choi ba langi puna mak to so ba khalan ho ba hujik kai dong sige da khanbi o Aikoi amata oina aikoi gi ithakta landaragli sing maithiba pinaba apunbagi pangan sagatpa yamnamak mathau tare haina Peace Committee Kanglaipak Manipur gi advisor RK Sanayaima LS Megan na phongdokre wafam asi tahi asigi January 10 da kumbi ACG wangu sabal maning maisak pi chingda singsan bachatpada laikhidraba Akasoidagi mapa masa yauna miyoi mari kuki khulai paiba singna hatok pikhiba adugi maitai thajat thawangi matung ina sahi kumon firoi thoram pangthokpaga loinana Peace Committee Kanglaipak Manipur na irang asina maram oiraga laikhidraba singi ningsing yumbigi maikhum hangdok khibaga anirak suba oina ngasi Akasoidagi mapa masa yauna miyoi mari Ahanthem Dara Oinam Roman Thaudam Ibomsa Amadi Thaudam Anangi Ningsing Yumbigi Sing Maikum Ngasi Kumbi Kendragi MLA S Premchandra RK Sanayama Erais Megena Amadi Peace Committee Kanglaipak Maru Oiba Sing Yauna Ningsing Yumbigi Maikum Hangdokpada Phongdokhibani RK Sanayama Erais Megena Makha Taraduna Haikivada Aikoi lan pamba nate peace pami adubu ngasi aikoi gi ithakta randalagriba asi maithiba pinanaba apunbagi pangal sagatpa yamnamak mathau tare Iraipak iramdam asida kundamina riba yalau puru kuding maksing asi ing kumza lising abasamapan nimpumapan dagi minai naithang amugumna leire haiduna lakibadu ngasidi asum mayek sengba hengalak le hairaduna ngasi aikoi gi pangal loksing pumnamak loina thudek pagi thaurang ama oina yekna basingi marumda laiduna thabak oina tawraklibasina hena mayek sengna taklibani aikoi amata oina pangan sagatnanaba amata ngairaba kholaudi Aikoi minai naithang oiba toklasi haibagi kholau lawminnaba sangi langidamak aikoi amata oina apunbagi pangal sagatpa amadi peace puraknabagi damakta apunbagi pangal thongna darkar oi haiki Thauram aduda kumbi kendragi MLA S Premchandra Peace Committee Kanglaipak Manipur gi advisor RK Sanayama Elias Megan Committee gi maru oiba thaupuba sing CSO Singh Lusingba Singh amadi Manipur gi tongan ba mafam singdagi lakpa miyoi kya su saruk yakhi ngasi oral film sing ase ngasi dagi chahi yangkhei hum amang dai koi urakhiba phiba ade akoi Manipur pak ase Manipur pak tak ngariba yellow crossing ase minai ne thangi kun singo da akoi land progress have say 1949 dagi akoi maduri film ase akoi
ꯋꯥꯔꯣꯜꯁꯤꯡꯁꯦ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤ ꯏꯆꯥꯁꯤꯡꯗ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯅꯥꯏꯅ ꯊꯥꯡ ꯑꯣꯏꯅ ꯍꯤꯡꯉꯤꯕ ꯑꯁꯦ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯣꯏꯅꯃꯛ ꯊꯨꯗꯦꯛꯄꯒꯤ ꯊꯧꯔꯥꯡ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯐꯤꯕꯝ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄꯅ ꯍꯥꯏꯕ ꯅꯠꯇꯕꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯅ ꯁꯦꯡꯅ ꯎꯠꯂꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯏꯆꯥꯁꯤꯡ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯕ ꯅꯠꯇꯦ ꯍꯥꯠꯅꯕ ꯄꯥꯝꯕ ꯅꯠꯇꯦ ꯅꯦ ꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯄ ꯄꯥꯝꯃꯤ ꯅꯦ ꯇꯥꯅ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯄꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯊꯛꯇ ꯂꯥꯟ ꯇꯥꯔꯛꯄ ꯐꯤꯕꯝ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯂꯥꯟꯗꯥꯔꯛꯏꯕ ꯐꯣꯔꯁ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯅ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯒꯦ ꯂꯥꯟ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯄꯥꯡꯒꯜ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯄꯥꯡꯒꯜꯗꯣ ꯑꯄꯨꯟꯕ ꯄꯥꯡꯒꯜꯗꯣ ꯐꯤꯕꯝ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯄꯤꯁ ꯁꯥꯒꯠꯄꯒꯤꯗꯃꯛꯇ ꯄꯤꯁ ꯁꯥꯒꯠꯄ ꯃꯊꯧ ꯇꯥꯕ ꯃꯇꯝꯗꯅ ꯄꯤꯁꯀꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯣꯜꯂꯥꯎꯗꯤ ꯑꯩꯈꯣꯏ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯈꯣꯜꯂꯥꯎ ꯑꯁꯦ ꯈꯣꯟꯖꯦꯜ ꯑꯃꯠꯇꯗ ꯂꯥꯎꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ MCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯒꯤ ꯐꯝ ꯄꯨꯔꯝꯕ ꯌꯥꯝꯕꯦꯝ ꯑꯔꯨꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯇꯨꯅ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯅꯤꯄꯨꯔ ꯕꯁꯇꯤꯗ WMCꯒꯤ ꯃꯤꯇꯤꯡ ꯑꯃ WMCꯒꯤ CECꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯃꯗꯤ ꯈꯪꯍꯟꯗꯅ ꯄꯥꯡꯊꯣꯛꯀꯦ ꯇꯧꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤ WMCꯒꯤ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯉꯁꯤ ꯖꯤꯔꯤ ꯅ꯭ꯌꯨꯁꯀꯤ ꯅꯦꯠꯋꯥꯔꯛ JNNꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMCꯒꯤ ꯗꯦꯜꯂꯤ ꯌꯨꯅꯤꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤ CECꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝ ꯔꯣꯅꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯥꯟꯅ WMCꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯝꯕ ꯍꯩꯀ꯭ꯔꯨꯖꯝ ꯅꯕꯁ꯭ꯌꯥꯝꯒ ꯇꯥꯟꯅꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯑꯃ ꯄꯨꯊꯣꯛꯀꯦ ꯇꯧꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯕꯦꯝ ꯑꯔꯨꯟ WMCꯗꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯈꯤ WMCꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯌꯥꯝꯕꯦꯝ ꯑꯔꯨꯟꯅ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯇꯨꯅ WMCꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯤꯡ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ ꯂꯣꯏꯅꯅ WMCꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯇꯧꯏ ꯃꯅꯤꯄꯨꯔꯗ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯃꯃꯤꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯝꯒꯦ ꯇꯧꯕ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯄꯕ꯭ꯂꯤꯛꯇ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁꯂꯤꯗ ꯇꯧꯕꯤꯕ ꯑꯁꯤ WMCꯒꯤ ꯏꯃꯦꯖꯇ ꯁꯣꯛꯄ ꯃꯥꯡꯅꯕ ꯄꯨꯔꯛꯂꯤ ꯑꯃꯗꯤ ꯃꯈꯣꯏ ꯍꯩꯀ꯭ꯔꯨꯖꯝ ꯅꯕꯁ꯭ꯌꯥꯝ ꯑꯃꯗꯤ ꯌꯥꯝꯕꯦꯝ ꯑꯔꯨꯟꯅ WMCꯒꯤ ꯃꯤꯡꯗ ꯊꯣꯛꯂꯤꯕ ꯃꯤꯇꯤꯡ ꯑꯃꯗꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡ ꯑꯁꯤ WMCꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯈꯤ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯑꯦꯁ ꯑꯦ ꯕꯣꯗꯤꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ꯭ꯌ WMCꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯔꯣꯅꯦꯟꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯀꯣꯟꯖꯦꯡꯕꯝ ꯔꯇꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ CEC WMC ꯃꯨꯇꯨꯝ ꯒꯨꯅꯗꯣꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯩꯁꯥꯝ ꯔꯣꯅꯦꯟ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯦꯜꯂꯤ ꯌꯨꯅꯤꯠ ꯍꯨꯏꯔꯦꯝ ꯑꯣꯡꯕꯤ ꯅꯦꯕꯥ ꯗꯦꯕꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯨꯃꯦꯟ ꯐ꯭ꯔꯟꯠ ꯑꯃꯗꯤ ꯁꯂꯥꯝ ꯑꯣꯡꯕꯤ ꯔꯣꯃꯤ ꯗꯦꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯨꯃꯦꯟ ꯐ꯭ꯔꯟꯠꯅꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯑꯩꯍꯥꯛ ꯗꯦꯜꯂꯤ ꯌꯨꯅꯤꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯄꯨꯖꯔꯤ ꯂꯣꯏꯅꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ CECꯒꯤꯁꯨ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯑꯣꯏꯅ ꯄꯨꯖꯔꯤ ꯑꯩꯅ ꯉꯁꯤ ꯊꯝꯖꯅꯤꯡꯂꯤꯕ ꯄ꯭ꯔꯦꯁꯀꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯍꯥꯟꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯄꯨꯕꯤꯔꯝꯕ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯗ ꯌꯥꯝꯕꯦꯝ ꯑꯔꯨꯟ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯪꯖꯩ ꯃꯍꯥꯛꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯤꯇꯤꯡ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯖꯕ ꯐꯪꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯑꯦज ꯑꯦ ꯐꯣꯔꯝ ꯑꯦज ꯑꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯀꯟꯁꯔꯟꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯌꯥꯝꯕꯦꯝ ꯑꯔꯨꯟ ꯑꯁꯤ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯗꯒꯤ ꯃꯍꯥꯛꯀꯤ tauba yadaba illegal activity haibadi without the consultation of the CEC, without the consultation with the chairman World Media Council ki mahagna maning tamna already resigned taukraba hanaki chairman oibiramba waja haigrujam nabasyamga tana duna World Media Council ama tongana puthuknaba makogi personal level da honanaba tobiramba aduduna mahakku World Media Council na already terminate tobikrabni adugu mahak ngasisu mafam da chatuna World Media Council ki maming lauduna meeting pangthokli
loinana any news khangde social media channel khangde mahak world meeting council gi maming season aduna mahakna ibo phongba khangde makoi world meeting council gi mingda thabuk pangthoknaba honi masi akoi gi world meeting council as a body, as an executive body and as a group of world meeting council body akoi masi bu oppose tawi maramdi makoi asi world meeting council gi member amanate makoi world meeting council gi saru amanate aigi ming kaisam Kaisampa Thoksom Lekai Laiba Minor Irrigation gi Chief Engineer Oiba RK Dipankar gi mayumda sakhangdaba singna nongmai kapsilambabu yaningdaba phongdoktuna wakat mifam kre Ngarang Minor Irrigation da Chief Engineer Oina Laiba RK Dipankar gi mayumda ayuk pung nipan rom taba matamda sakhangdaba miyoi khara laktuna nongmai round ani kapsilamduna lekai asigi miyoi singda aki akhang pokhalambadu yaningdaba phongdoktuna ngasi Kaisampa Thoksom Lekai Merapai bisingna Mirakta nongmai kapsin bayaningde miyoi amana miyoi amabu ikai khumnasi no to gun culture haiba placard sing paiduna yaningdaba phongdokpaga loinana wakat mifam chathaki Wakat mifam aduda sarug yakibi lekai adugi Merapai bi salam Uditana phongdorakpada housing Manipur gi wariba phibam asida aikoi punna punsinaduna apunba pangal ama sagatna mahonariba tanza asida aikoi masel gi marakta onsinaduna kihan khanganba tawbagi thawong asi mama oibisingna yaningde Mirak tinba maphamda nongmai kapsilakpa asina maram oiraga lekai asigi miyoising amadi angangsingda trauma kaya ama tholakpa yai maram aduna Nungainadaba kaya lairabasu nakal anigi marakta punna phaminaraga wari sanaduna waroisin pubirau matungda asigumba thawong asi amuk hana thogan biganu haina phongdoragli Mama mo oina maira mo oina hajening bagi isasinda mayamgidamagto akhoi mayamje punna thongminaraga unity boyje hakanda akhoi masenje inai daba training oiba thabukse tawbade thogangje pamjade ichasin du khara handokpiu punna hingminabada khongthang thangmidasi sigi thogdoksina maram oirakanda tungi generation da solokadaba icha isusinda samna kande lakaisde ek thangnabada tawdiba icha isu mayam lay moigi psychologically trauma mayam lairabani hajik kuki irang school kaba akoi bokaba phanggadra karaga kuki na phagidra gadra hana ningjing bangjing daraga icha singna lairiba matamsida thangnaba lakaisda sumai kapsanbibase tungda tawbini icha singsu gyan kitang tabiraga tungi generation gi khanbiraga khongka khara handokpiu afabaromda changminasi si hajiraga mayam Kanglaipak News Tenbang Loop KNTL gi thongmi sing amadi Rims Blood Bank ka khusam naduna ngarang Rims Blood Bank ta katpagi thoram ama pangthokre katpagi thoram aduda Kanglaipak News Tenbang Loop KNTL gi thongmi blood donors tarama panna piki bagi thoram aduga mari lainana Kanglaipak News Tenbang Loop KNTL gi General Secretary Saikhom AB Maitaina haikibada Matam kayagi mamangdagi hauna hospital singna thengnoriba anaba singi kapnabagi awaba kudongsadaba kaya mayok naduna lakpagi saruk ama oina KNTL gi thongmi singna kharata oirabasu mateng oinaba lepa laitana katpagi thoram pangthoktuna lakpagi saruk ama oina ngarangi blood donation camp adu pangthokibani Loinana makhatana anauba sahina lakpaga loinana lisingani kunmanga January thada KNTL gi thongmi singa Jenims Blood Bank porongpat ka khusam naduna katpagi thoram pangthoklani haiki Saknairaba ayiba sanalukhoi Laikidabada Mami TV gi maikaidagi awaba phongdoksari Malemgi soijainarakraba maphamsingda maitai inatki lining sandokpada asoba thaudang laurambata natana Manipuri nationalism gi wakhallon sagatpadasu asoba thaudang lobiramba Manipur gi saknairaba sumanglila gi script writer maitai puyagi wari liba lairik iba miyangi oza sana lukhoi ngasi ayuk mahaki pongnafam lamdam chana mayai lekaida laikidre Saknairaba ayiba asina laikidaba asimak lamdam sigi maitai inat lining gi lamda sumanglila gi lamda amadi hiram kayada asobo mangzaba amadi ahoba ama adumak lehauragani Mijeng sanba tungi Manipuri
ꯈꯨꯟꯅꯥꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯍꯤꯔꯝ ꯀꯌꯥꯗ ꯈꯨꯠ ꯊꯥꯗꯨꯅ ꯏꯔꯝꯕ ꯇꯥꯡꯂꯕ ꯑꯏꯕ ꯑꯃꯅꯤ꯫ ꯑꯣꯖꯥꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯃꯃꯤ ꯇꯤꯚꯤꯅ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯔꯁꯤ꯫ Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolban Salam Lekai and Patsoy Part 4. Join us and feel the difference at Millennium School. Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri. Masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichai singsu mathau tarabadi lingsinbirau adom gi damakta leizare Yaipokpa Rehabilitation and Child Care Center Kwakaitel Akhamlika. Admission open Kansipurda laiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzare mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumnabiraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipurda laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengdraba lani haibasi kaubiganu. ब्रेक की मतुंगदा मयामबु तरामना ओक्सरी मखा ताबा पाउ पिजरी। लमदिंग एडुकेटेड वेलफेयर एसोसिएशन लिवा लमदिंग थौबाल डिस्ट्रिक्ट ना सिंधुना ngarang December 19 gi nungthil pung 3:30 tabada lamding khumantem laikai gi kaithel masada miyam gi oiba mifam ama khumantem ibosawba singna sababati oiduna PHED Thobal division gi makhada paikhatpa lamding khumantem laikai water supply scheme saba loiduna miyam da ising phanganabagi matangda miyam gi oiba mifam ama pangthokre. Mifam aduda miyoi kaya na wangangki mifam aduna maru oiba warep kaya lauki warep sing adudi mamangda fangkiba miyangi mifamna khankiba committee asigi mayokta lonna committee senduna hanagi committee da ayet papirakpa yaroi karigumba ayet papirakpa tarabadi lekai mayokta masagi oizaba phangnaba tawrakpa thabakni haina lobuga loinana maduda tholakpa thokan ningdaba thodok masana daita pugadabani haina warep lauki loinana miyam khangna sengkiba committee asina water supply asigi thabakta miyamna sawatuna ising sang naina phanganna ba honaba haina su warep lauki hairi.
Bosem amadi kosem na lawba examination da sarug yagadaba maheroi singi mai paknaba lambi ama oina class 10 amadi 12 ki maheroi singi damakta kanglaipak student association KSA head office ki mijeng makhada KSA mayai lambi zonal council na sindona haukiba November thagi tang kundagi hauraga and Tomso higher secondary school da numit nimpu mangani na chatharakiba free coaching class adu ngasi loisinbagi thauram pangtokre Satharakiba free coaching class aduda puna maheroi samaga yangkai mukna sarug yaduna numit nimpu mangani supna fazana pangthoki loinana ngasi loisinbagi thauram aduga mari lainana KSA mayai lambi zonal council gi president na lakadoriba bosem amadi kosem na examination da maheroi sing asina mai pakpa oira asanu haina maheroi sing gi maphamda yaifa paujal piki amadi KSA mayai lambi zonal council gi maikaidagi free coaching class da sarug yakiba maheroi sing dasu loisinbagi thauram aduda asamba khudol kaya amasu thamki Haukiba December 10 gi numidang athengbada aikhogi irakta tinbiramba nungsizaraba oza athoi bonte aimol Technopol district ki manung sanna leiba palen aimol khulenda leibiramba asi aikhogi iraktagi mahaki matam loiduna taibang sembi bamapugi leikonda tinkhre adubu mahakna hinglingaida tawbiramba khudol kayadi ngasisu lengdana leihori Mapung oina imongi finance secretary oiramduna aikhogi yelhomi furup asibu sakhwatnaba honabada natana maitei isin inau kangbu supununa nungsinana amata oibagi wakalon kaya puthokpiramba amadi lebaki thawdok wathok kayada thawai haksang yauna honabiramba amadi kathokpiramba mayam asi handak mapok asigi kawbu ngamdana lehauragani Aikhogi maraktagi taibang sembi mapu magi manakta satkraba ozagi maphamda aikoina thamoi sengna mapu magi manakta ingna singna leiba oirasanu haina haizari amadi leikhiraba oza asigi imung manungi awabadasu sarug yazari Board of Secondary Education Manipur gi employees singna December 10 dagi hauraga indefinite pen down strike until the removal of Akham Joy Kumar Singh hauzik tathariba strike asina February 18 lising ani kunmanga da pangthokadoriba class 10 gi examination asida akaiba kaya oigadabana matam pumna makta mahiroi gi welfare gi damakta khallaga class 10 gi exam asibu karaida karida soikigadage haiduna ahing nuntin naidana Tumba saba khangdana asoba thaudang kaya lauraga lakhiba bosem gi employees singna exam thagadoriba maheroi singi khanbiraga exam asi smoothly pangthokna ba honabada asoba thaudang yabinaba strike asi exam gi yenglaga exam loiba phawba suspend tawbinaba all Manipur students guardians organization gi maikaidagi appeal tawrakli maru oina class 10 gi exam asi public exam oibana Maramna employees singna strike tawduna leiragadi kaidaunungdasu exam pangthokpa ngamlaroi maramdi examination process haibasi aduki matik kupi amadi long process ni yamdaba process mayam asi employee yaudana exam pangthokpa haibasi samada humputara mapan ngamlaroi daba mayek na taraba wafamni Exam ama pangthoknaba honabada bosem gi employees singna lauriba thaudang amadi employees singi maruoiba government na mamutana khangbifam thoi amadi makhogi wakat tabifam thoi one man army gi fibamda decision lohanningde board haibasi exam conducting body amani adubu senglaba license gumlaba mafam asi ngasidi electronic amadi print media gi front page ta yaunaba mafam ama oire Wathok langthokna pik thale karigidamakta bota CRPF ngaklibano haibasi apang asing loinana miyamna khangnaba wafam amani masina takpadi bosemda maral leiba miyoi khara leire takpani bosemda CRPF ngakliba asi karigino haibasi miyamgi asoba wahang amani Masinani bota amadi sarkarda miyamna thazaba mangsilaglibasi tasengna hairabada bota politicalize tawbadi tawhaningde boti board oina mayek sengna leheningi aroiba oina bosem gi employees singna hauzik tathariba strike asi class 10 gi exam asigi yenglaga exam loiba phawba suspend tawbinaba all Manipur student guardians organization gi maikaidagi appeal tawrakli
Malemgi sojaina khraba mafamsingda maitai inat ki lining sandokpada asobu thaudang laurambada natana Manipuri nationalism ki wakalon sagatpadasu asobu thaudang laubiramba Manipur ki sangnaraba Sumanglila gi script writer maitai puyagi wari liba lairik iba miyamgi oza sana lukhoi ngasi ayuk mahaki pongnafam lamdam sana mayai lekai da leikidre Patriotic Writers Forum Manipur PAWF Manipur ki founder advisor su Obiramba Aiba Sana Lukoina Laikidabada ngasi forum gi Maikaidagi su awang bathakta ikai khumnabu lakli Saknai raba Aiba asina Laikidaba asimak lamdam sigi maitai inat lining lamda Sumang lilagi lamda amadi hiram kayada asoba mangzaba amadi ahoba ama adumak lehauragani Mijeng sanba tungi Manipuri kunaibu asumba lambida purakna bahona bada kolom paiduna hiram kayada khutthaduna iramba tanglaba aiba amani mahakna igi nong sumanglila asi irubagi namakta army na faduna ahing chupa mamai mamit khumjinduna awafamda takiba thaudok tugi ahing dumaktada nongan khidraba ahing ikiba maraibak maramdambu nungsijaramba aibani Mahaki kaisamthong thoibi Sumanglila asimak aibagi thoidokna maming satlaba lila amasuni haina zerol asina singtharagli The State Council of Educational Research and Training SCERT Government of Manipur amadi National Assessment Center PARAKS amasong NCERT New Delhi ga khusamnaduna Numit nini gi oiba implementation of holistic progress card HPC gi hiramda workshop SCERT multipurpose hall da lamphet pata hongdokre Pangthokkiba workshop asina state asigi mahiloisang singda state level district level block level amasung school level gi functionaries singna holistic progress card mapung phana implement taunaba pandamda pangthokpani workshop adu Professor Indrani Baduri CEO Head NSC PARAKS na keynote address biduna karam tauna holistic progress card asina landscape assessment system asi transforming tawbada mateng pangani haibagi matangda technical notes sing phongdokhi A. Romel Singh, Director, SCERT Government of Manipur na participants sing na workshop asida pungning sakna saruk yaduna competency based assessment asida makoigi gyal loksing Tansin Hona Bahona Bada Tangai Fade Haiki Workshop Asida SCERT Diet Amasung Department of Education as Manipur Dagi Participant Humputara Romna Saruk Yaduna PARAKS New Delhi Dagi Resource Person Anina Takpi Tambiraba Matung Loislapada Participants Sing Dagi Makoigi Oiba Feedback Sing Logani Hairi Thaupal District ki Hairok Police Station gi manungda laiba salungpham da Manipur Police Commando na khungakpa Laishram Prembu nongmaina kaptuna hatokhiba amadi khungakpa miyoi taruk punna fakiba bu ngasi phawba thadoktabagi mayokta JA sina kaukhiba pung kunmari gi Manipur pumbada total shutdown mapung phana sogatuna Bisnupur District tasu sauna bangi mamita ki Total shutdown asina Bisnupur District ki manungda laiba maru oiba Kaithel Singh Nambol Kaithel Bisnupur Ningthaukhong Moirang amadi Kumbi Kaithel na singba sing potpham phamna khide Dukan Singh Thonglona ki lambi da tangai fadana lanai gari khara natana passenger service pumna maklemna ki Bisnupur District ki manungda laiba Mahiroisang Singh School kana khide Bank Singh Su Thonglona ki lenga ki office Singh Su hanagum office kana bagi sang yamna name ki Shutdown asina ana ayek dharma karma mai ising na singba sing di komthokhi District asida total shutdown asina pamdaba tawdok sing thoktanaba mafam sing da district police na ngak sen ki Total shutdown adu mapung phana sogatuna Ningthaukhong Kaithel da khongjang
Yaukhibi United Women Development Organization Bisnupur District ki Secretary R.K. Tombisana na fongdokkibada Salungphamda Prem Kauba Icha ama Kamandona Faduna Kapna Hatkiba Aduga Khungakpa Icha Tarukna Fazinduna ngasi phawba thamliba asi mama oibisingna yaba ngamloi India amadi Manipur lengakna kuki narco terrorist singda mateng pangsinduna lakhibana isagi iramdam isagi iyumdi isana senajagadabani khanduna ngaknabada tholakliba isa sing phariba asi phafam thokte loinana ngasi tawriba shutdown asigi ihul khangna Manipur asi kallu haiki Aroibada maroiba pau amuk hana pizari Ngarang numidang fangkiba state cabinet na Laisham Kaman Babu mangkibagi case asi CBI da sinanaba wareb laukre Inner line permit ILP system na kanglon sing thugaiduna leiramba mapalamgi sinmi mari ngarang pulis na fare hairi South Korea gi Mount International Airport ngasi ayuk passenger puba Boeing kaibada plane adu datong lakpa mioi samaga humputara mangasi kre Yangang pokpigi akoy bada laiba chingi khul singda security force ke apunba khutpuna paksana operation sathakre Moirangbu Revenue District Oinaba Amadi Lisingam Gasamapan Marifuda Lairamba Ziribang boundary kaiduna Thamnaba WMC na lengakta appeal tauri Amadi Total shutdown loisin kre Thawal District ta Lairiba Government Office sing so lonsin naba wareb law kre Hauziki oina Mami TV na sandoksaba Manipuri pau loisinjare makha taba paugidamak mijeng taduna leibiyu IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai Hariba center asida mental health disorder amadi drug addiction gi treatment tawjari Adomadongi Ichainao Singsu Mathau Tarabadi Lingsinbirau Adongi Damakta Lezari Yaipokpa Rehabilitation and Child Care Center Kwakaitel Akamnika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing its and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolban Salam Lekai and Patsoi Part 4. Join us and feel the difference at Millennium School.